Cabinet Mipham post Chamri ga marfu draga nithoi gi thabak Loubada Ayaba Pikhre. February anidagi Assembly gi ahum suba session hauna basu warem nakre. Urban amasung rural local bodies ngi Mikhal March amasung April gi ahan basaruk ta pangthok lagan nei. Autonomous District Council singe Mikhal na delimitation gi thabak losil laba matung da pangthok kan nei. Taran ithoi suba Manipur Legislative Assembly gi ahum suba Mipham lakleba February anidagi chathana ba. Ngaha numidang atheng bada Chief Minister Nongthongba Miren na sier lawduna pangthok ba Cabinet Mipham na warep lawkhre. Urban local body gi Mikhal na March ahan basayol da masung rural local body gi Mikhal ni April ahan basayol da pangthok na ba Mipham aduna warep lawkhre. Information and Public Relation gi Minister loina na Manipur lenga ki wangang loy Dr. Sapam Ranjan na paumi singa una badahay. Ngaha numidang pung mapanta ba matamdagi hawraga numidang pung taraga mathoy minute ni fuga mga romsat papaw ba. Chief Minister Secretariat ke Cabinet Hall da tongan-tongan ba Department singge marile na ba agenda ni fuga taruklom list tawraga khanaki loina na list ta yaw da ba agenda khara su khanakhe ano ba sahi kumjali singani kulumdoi ge ahan ba Cabinet Mipham aduda apun ba oina taran ithoi suba Manipur Legislative Assembly gi Mipham kumjali singani kunithoi ge August mangada Sainedai Ezon tawbaga October marida prorok tawkhiba du lakliba February anidagi hangdoktuna ahum suba Mipham chataba hauna ba warep lawkhre. Mipham asi chahi asigi ahan ba session oibana Governor gi Warol House ta thamganei. Numit kaya ni sathagani haibadudi Business Advisory Committee na lep kanei mahak na hai matam loikhraga Mikhal pangthoktuna lakliba urban local body sing amasung rural local body sing asigi Mikhal ase karamba matam da pangthokadagi haina khanaghe. Mipham asi tentative oina urban local bodies ngi Mikhal na March ahan basayol da duga rural local bodies ngi Mikhal na April ahan basayol da pangthok na ba Mipham aduna warep lawkhre loina na Mikhal pangthok tringai gi mamang da Jila Parishad amasung Gram Panchayat ki thabak thawram sing ase mari laina ba District Deputy Commissioner sing na yangsin na baso Cabinet Mipham aduna warep lawkhe. Mipham aduna singi Mikhal pangthok na laidiba Autonomous District Council gi Mikhal asisu pangthok na ba khanakhe. Autonomous District Council gi Mikhal asisu haujik sathariba delimitation asi loiraba matung pangthok na bawarep lawkhe. ADC gi Mikhal asisu rural local body gi Mikhal ga punna pangthok laba yare. Mahak na hai lainga ki thabak thawram sing da official khara na lawriba maru oiba thokdang sing amasung makoi gi service tangai fadana mathau taba na maram oiraga official khara gi service extension tawnaba Mipham aduna warep lawkhe. Manipur lainga ki Revenue Department ta Joint Secretary oina thabak puriba Y. Rajan Singabo sahi asigi January amadagi hauraga December 18 phauba amugan na engage tawkhre Manipur lainga ki Joint Secretary amasung Protocol Officer oidiba Raihanuddin Chowdhury ge re-engagement ki matamase makata na sahi amaga muk sangdok na ba Cabinet na Ayaba Pikhre loina na Manipur Police Housing Corporation ge Chief Engineer oina thabak puramba S. Romendra ge re-engagement ki matam January anidagi paraga sahi amaga sangdok pada Cabinet Mipham aduna Ayaba Pikhre masiga loina na MSPDCL ge thabak tagi potharaba Chief Engineer Ais Santi Kumar ase contract basis ta Chief Engineer Power oina amasung ED Tech oina sahi asigi January amadagi February 19 phauba puraba matungda sahi asigi March amadagi December 18 phauba na Managing Director MSPDCL oina thabak puhanana ba Cabinet na warep lawkhibanai masiga loina na Movets ki Chief Engineer S. Danavir ge contractual engagement asi chahi amaga sangdok pada su Cabinet na Ayaba Pikhre mahak na hai lainga ki Forest and Environment Department ki makhada khalasi oina thabak tawramba mathau tawringai da laikhidraba khaidem ibocha ge machanupa Syam Kishore khaidem da chanaba post ama pinaba Cabinet Mipham aduna warep lawkhe. Ngahan pangthoki ba Cabinet Mipham aduna tongan-tongan ba department ta contract ta post khara launa ba warep lawkhe. Lawudriba posting ki manungda Manipur AIDS Control Society ki makhada NSC P4 gi dama contract basis ta staff hompugani thoi National Health Mission gi makhada RIMS ta hangdogliba Rashtriya Bal Suraksha Karyakram gi makhada hangdogliba State of the Art Pediatric Center asigi damak tongan-tongan ba post marfu draga taret contract ta lawna ba warep lawkhre. PWD da Section Officer Marfudra contract dalong na ba Mipham aduna warep lawkhe masiga loina na Relief and Disaster Management ki makhada post taraga nipan contractor LDC Data Entry Operator Peon Driver Saukidar na singba yawre masiga loina na PICD ge SO Grade 1 da post Marfudra ga mathoy amasung SO Grade 2 da post taret law na ba Mipham aduna warep lawkhe
Haujik Jal Shakti Ministry gi makhada Jal Jeevan Mission gi makhada state asigi yumthong khudingda thaknaba bhabaising pinaba thabak lokhatlibane masigi damak PICD gi multitasking staff yangkhai launaba masung GAD gi oina driver gi awat pasi yanglaga daily wages da driver tara launaba ayaba pikhre masiga loinana forensic experts sing amasung department asigi manpower gi awat pa lairiba se mengkhanaba MPSC gi kuthangda post contract mathoi amasung group B C amasung D gi post contract taruk ase contract ta launaba cabinet na ayaba pikhre mamangda launaba ayaba pikhre ba Manipur police ke head constable followers sing lauba matamda biba bosi pangthong na ba cabinet na warep laukhre chief minister gi makhada paikhatliba startup 2.0 scheme asigi draft policy cabinet na ayaba pikhre loidana chief minister Manipur entrepreneurship support scheme CME SS ki makhada nahawariba entrepreneur sing asida mateng pangboy na dairy farming cottage industry rural homestay semba IT da thabak tawningba bakery, restaurant, coaching institute, diagnostic center, barmi compost na singba yauna hiram kaya da thabak paikhat pada skill development tauna ba yana khe loina na makoi da laingang na mateng pangbada cabinet na ayaba pikhe Bisnupur da nupi masa singhi oiba sainik school ama triple P model da sinmaya trust na thabak hauna ba lam list da P bada ayaba pikhre lampel pata enforcement directorate Imphal sub zonal office da ekar ama chawba lam list pibada cabinet na ayaba pikhre mahak na higher and technical education department ta lainga ki college ki principal gi hangduna leriba post kun gani thoi amasung jiri college jiri bamge principal gi post ama creation tawraga Manipur public service commission gi khuthang da Loubada Mipham aduna ayaba pikhe lamda masida cyber crime hengalak pasida masida engineering cell ama semlaga masida mateng pangnaba cyber engineering cell ama hangdok pada Mipham aduna ayaba pikhe Mipham aduna Ministry of Road Transport and Highways na piriba Nirvaya Framework Scheme sing mapungpha na chanahan ba masung madugi implementing agency khanna ba wapam sulep na khe loina na Manipur da drone pilot training school ama lingkhat pada Mipham aduna ayaba pikhe Home Minister Amit Shah na sangaga daba Churasanpur Medical College Chief Minister na yangsin khre Union Home Minister Amit Shah na tha asigi tarukta Manipur da laktuna Churasanpur Medical College yauna tongan ba choba project kaya marum sangaga dori basigi mangoy na CM Nongthongbam Biren na ngarang Churasanpur da satuna medical college asigi phibam yangsin khre miyoy ama kasu positive oiduna active case da miyoy ani sure Manipur da haukiba Janawari ama chahi hauba numitta Imphal East district tagi nupi ama covid positive oikraba matungda ngarang so Imphal West district tagi nupi ama su positive oiduna hauje covid ki active case da miyoy ani sure India da covid ki XXB variant ki ahan ba case thengna dei Malem gi laibak sing da paktak na sandoraktuna misi mina kaya marum thogaliba COVID-19 gi XXB 1.5 ki ahan ba case hauki bairai numit ta Gujarat ta thengna re aroi bada tabri riba pumnamak po thakat chare